Nova room dagi laurei. Lautribo. Managa duwaida Aliga Amargana lairibado. Alina. Oh, lage. Ali, Amarda mung hairei. Changase. Amarna. Kawra abanina changninga manine ha. Alina. As wathi tawno changase. Anidu asi haiduna room da changlei. Numidangi matamni. Chau chana ba matam yauraduna makhoi pulap chau chanari. Chaba loinaraduna ngai hak lairaga lairik pana bathoknarakle. Nova book adu paiduna table amada fami. Ali su manak aduwaida fami. Nova lairik tu hangdoktuna pari. Ali su magi lairik tu yengi. Wardena student sing adu check tawramnaga magi kada changkhre. Nova lairik tu makhut tu bench adu da thammi. Aduga lairik tu pai. Ali bench da haifet yeng lai. Nova gi makutu leida duna mi laukra haina haifet yengi. Aduga khangda basa duna masu leithok laga makutu Nova gi makutamna tapna changsilai. Nova makha da yeng thorakle. Alina tawribadu haifet yengi. Aduga mabuk ning da khanjai. Kaino man tawri sa? Khangni da nang. Nova asli haiduna khangdaba saduna makutu adum thammi. Ali makutu sum changlakpana Nova gi makut adu yori. Nova haifet yengi aduga Ali gi makutu kanna siktatli. Ali naraduna kanna lauri. Ayo! Asli haiduna makut adu amuk nali. Atay singdu Ali de yeng lei. Nova khangdaba saduna hairei. Ama, kedoragi Ali? Asi haiduna nokpadu khangzeli. Ali murum soli. Oh, nang holen aina kedoragi yong. Nova haifeta hauduna. Kedora hebano. Ali makutu nananduna Nova dagi khara chathorakle. Nova Ali gi makutu paige tawi. Ali da parakano. Asi haiduna su agalai Nova domina no I. Amar Aliga Nova gana tauribadu ngasaidagi uribani. Masu tumina nokjay. Study hours loraduna room da changnarakle. Alina hana room da changkre. Nova Alina kainomdi taurani haiba masu khangjay. Amar ga tamna lai. Ali room yauraduna magi lairik tu table adu da thammi. Aduga Ali Nova gi bed adu da chongkhatuna mayai du da fami. Nova ga Amargasu room da changlakle. Nova wa amata ngangde. Magi lairik tu table adu da thammi. Amarshu anidugi mataw adu da tumina magi bed da changkhre. Nova magi bed adu da kakhatli. Aduga faizub tu haifet chingkhatli. Aduga atay di tarakanu ko. Tawra adi tuminara. Ali wa amata ngangde. Tumina hoy haibagi matawgum tawi. Aduga anidu tuminari. Amar anidugi mataw aduda yengduna masu ngaihak lairaga tumthakre. Numitu sumna hawkre. Mathangi numitni Nova thengkre haiduna room tamna hathu lai. Room haizin famaduda nupa amaga thaijinnare. Nova na hoima Asi haiduna leimaida tai. Aduga nupa aduna sokra. Nova nupa aduda yeng lai. Nova makut aduna anduna kaisu sokte. Nupa aduna Nova bu haugatpige tawi. Aliga Amarga changsilaktuna Alina Nova bu haugatpiri. Aduga Alina kai soke nangbo. Asi haiduna Ali Nova da kai soke haine yengi. Nupa aduna Aligi mataw aduda ngakna yengi. Aduga nupa aduna aiga thingjina bane. Oh Nova na nangdi sokra. Nupa aduna sokte. Ali Nova bu puduna changkre. Nupa adu Nova gi maika yengduna lehawi. Amarna hey kanadana nangna yengiduna. Nupa aduna nangina thonate. Nupa adu Nova gi maika da adumak yengi. Amarna nangi yengidu kanadana haibani ne he. Nambu angawbro. Nupa aduna
Mane, nang ama se khangbra. Nang haise Novara. Nupa aduna Nova palakpaduda chanana Amar da hanglai. Adudi nang Amar, amasina Ali. Mane, nang kamain khangiba, nang bu angaw bani haidai ne. Angaw bu suni, Ali bu suni. Nang ai khangdro, khangan ba. Aigi ming khangan ba. Khangan ba haidi. Khangan ba. Ado, nang Amar, Nova se amta haibigera. Migi oi khrabani, namung da phomang lorano. Kanana na haise. Nang khangdro, noirung gi midam ta hangune, mi loin khangbani. Amar asi haiduna room da lakle. Khangan ba murum soli. Kariya, mi loi khraba. Aina pamkhiba ngasi phawba phangdana tokhide. Aina soidana phangani. Khangan ba asi haiduna magi room da changlakle. Ali Nova bu bed aduda famhalli. Aduga masu Nova gi manakta famlai. Chatpadu phajana chalu yadro. Nanga miga thingjinai se kya diyame. Aigasu fanayamdi thengai narabanena. As hatu lakpaduda thingjilini ba. Ho adu haiba. Chapado phajana yengaga chatlo haiba. Hoi. Aina haidi nanga miga thingnabado. Ainu ngai haibani. Hoi haibani. Aisu khangiba. Nang sidi khambal na marom ama chawriba. Chawdradi nang aigi ni kawraba. Khangzai ye khamban chawbo. Asi haidana Nova Ali gi khajaya duda nushina sikpi. Ali na adudani aina hena nusirise. Nova na yam nusi gi baiwani ne. Nusidradi kaino nusikrajane. Asi haidana Ali Nova gi vet aduda long na hippi. Nova na Yare, laripa roslao. Alina, career, laripa doiba. Os, Ali, Novana larika palakpaduda, mutkaloina kaikre. Tanjaduda, Ali su hek changlai. Kedarage mo. Ali hiplambadagi fami, aduga, Amarna makha tarai. Novaga thengai nari banupa dudi, atekan amoramdri, khangan boramni. Alina, khangan bahidi. Nahanwai, exam fail hoy bagi to khibado natro. Amarna, mane. Novana, kanano khangan bahaise. Alina, nang khangro, nanga aiga exam room pulidana, class 4 da, aduda nangina nakta toina lakpado. Novana, khange, adu musida karabo. Alina, adu kaidorage, nangadu wari dubo. Novana, hingonda mo karan tara adi. Alina, ay laysidi, kem khalunu. Asi haidana Ali, Nova da koli, Nova Ali da nushina yengi. Amar Ali da wa kharadi haining bani, adubu matang chatre khanduna haidre. Khangan ba magi room da changlaktuna, chiara du da fami. Khangan ba Nova bu mit mang da urai. Khangan ba na Nova ay gi oigani. Atay kanagi oibe yaro. Kanagano nushina riba. Aina magi nungsiba mungani. Khangan ba asi haiduna akhaba mideng amaga noi. Prem khangan ba gi manakta changsilaktuna. Prem na kaino lakpaga nopaga lawbaga kaino tawrisibo. Khangan ba na nang Nova se kanaga nungsinai khambra. Prem na khangi kaino hostel sida leiba mi khudimak lain khambani. Ado nang pamira. Pamba nate lawgadabani. Lakpada ngairi yam toksilunu. Alina ne maina loishinjajani. Wahay adu tabada khangan ba no fetawi. Aduga aina khaline ngasai thengnabada aliga Novaga gi matawdo. Prem na yam hinjalunu ko ani do yam nungsinabani. Akhoi fawba chahaga leiribani. Khangan bana aina madu ufam tokte. Aina pamkhiba aina ningkhiba fangdana tokte. Novai gi oigani. Prem yam karimna nanu I. Khangan ba kinna thinjili. Prem mamai dunanduna. Matamni nishide. Khangan ba yam sauna mit khana yengi. Matangi numitni Nova school chatnaba dress setli. Set paloiraduna ngai hak fami. Aliga Amarga khongkhut hamladuna room da changlai. Amarna Nova dress loshilaba. Loire noi ngai ri ne. Alina adudi loshilage ngatangai ko thoy.
Amar Ali da yengai Nova khara ikaina hoi Ali asi haidana dress to loshili Amar shu magi loshili Loshin ba loiraduna school da lakle break matamni Ali ga Nova ga du achapo chari chana wari su sari Amar di mapanlom da lay khangan ba classroom da changlai ure Ali ga Nova ga na tawramri ba matawado khangan ba ka ba na loirabani Makya chiklaga Kaino missing si class se room ni ga kawra malene Mana hari badu Ali khoidani Ali khangan bada mamitu khana yengi khangan ba matawaduna hena sauningli Ali gi manakta yam thuna changsili aduga Ali gi shat adu kana paisinduna makya chiklaga hari namit kasu phaina yengba sari namita thugai raha Novana anidu khana batare haiduna khamjilai kaino tawrisba se thado asi haiduna Nova Ali da fari badu lauthorakke tawi khangan ba Nova da ilai Nova lemai da tai Ali ngasai dagi asaw badu fajinduna leirambani Nova solakpa aduda saw badu khamba ngamdraduna khangan bada kena thinjili Nova bu atai singduna hogatpiduna mapanda leiri Amar shu changsilai aduga anidu khatnari badu khami Ali ga khangan bagadu classroom aduda kana funarai Nova ojana khangki batare haiduna Ali bu khami khangan basu atai singduna khami khangan ba chimbal adudagi tholakliba kharedu makut khubi aduna faina chinglaga taithoi aduga mamitu kana yengduna hairi nang matungda ti aini kadarakeyo Alina Nari lairadi fuzone Ali asi haiduna chengsinge tawi Novana khamlaga yareba to sarai khangna batare khangan ba Ali da fudoingai amu changsilai Miss adu stencilaktuna he kaino torisba noibu school ni habse khandraba asi haiduna anidu Miss aduna khami aduga amung hairi kaigina nabani na khanalisa wahai adu da Nova su swailawi Alina oina khumlai Miss mana hana hobane nang yare to matung amu tawradi noi principal ta gani Nova wahai aduda Miss aduda di habigano please fare matung tawradi aina ngakpi bangam loi sir da soidana takani ko asi haiduna Miss tusu sauna class tagi thokre Nova Ali bu table aduda famhali aduga Nova gi magi makhut handkerchief adu lauthotuna Ali gi asokpadu tapna taithoi Ali Nova da nushina yengi Amarna kamai dorino shiba Ali wakhal amada lai Nova mitagi pirang sinthaduna hairai kaigina nangna ege su am wabirise Ali tapna adum hairai aigi hakjang tangkhai nangi hakjang tangkhai aigi ne wahai aduda Nova khamba laita kaplagle aduga magi bench da chenshili aduga pena kapcheri atai singdu yengduna adumak lairi anidugi mataw aduda karibu amuk hairuni Ali Nova gi manakta changlai aduga Nova da thembirai kapkono se to mi loine yengnare ai nangi damakta lepdiye kaigino ai boss amna wahaliba ai boss na popiramni pano ai gi damakne asi haidana Ali Nova bu mathanung da chena konshili Nova su Ali da konduna pena kapchari atai singdusu kappa yaure amana khaido ani sigi romance bo aidi am chaida amana amu yam nushinadra amana agoiba nushinaye mathang amana ama hai ani dugi nushinaba matawaduda thagatlibara sidaribara khangde amarshu adumangai yengduna leire school matam loiraduna hostel da lakle Nova magi bag adu thammi aduga bed ta tapna famli Ali magi bag tu table da thammi aduga necktie tu lauthoi amarshu dress sense toba changkhre Nova tu mina kapchari Ali Nova gi manakta tapna changsili aduga Nova bu mitmangda themi Nova su chut kapli mai du laithorakte Ali Nova gi mittagi tarakliba pirang singdu tapna nushina taithopiri aduga nangi gasi tarakliba mitki pisa asina aroibo yuko nangna kapauraga aigi thamai se puba ngamde
nang mo kaplano ba? Nang napamdaba ay amuhan na tawraroy. Ato di waso. Nang miga katnararoy hay na. Ay na nga si wasagli. Ay miga katnararoy. Adubu nang namitagi pitaraglabadi ay tuminalayro. Asi haiduna novada kana koli aduga pena kapli. Se kapkano to. Ay nang gida pang lepli eh. Lepli ho nang na ujaw ko. Yachage ay suuri ko. Yak na kaya na lang way chan krabasu. Ay nang gida ma thawai kathokpadi ay ngam kani eh. Nang gida moy hong kinu ko. Thamoy amatani. Ay gida moy di nanganda pi kraba kuire. Ay gida moy su nafam da sinarabane. Asi haiduna anidu hikna kablai. Amar thong marumdagi anidugi sanariba waridu taribani. Ay sangak payarbo. Wahay aduda nova taragliba pidu sasatay to'i. Amar janglaktuna magi beta fami. Nova dress sense tawba jangkre ali no fetaw na pidu hay fetay to'i aduga. Ay dress am tahonggige. Nang sukapiro. Kapteda. Sumtarak pa ni. Kaptana pi taragliba. Yay na. Ali no fetawi aduga school dress tu hong do'i. Amar na masigi khangan bahai se sina karam to'i no sina. Sida mung lak ne. Mi love story phajara kan sida. Ali na yare nangi khadang da amu hora no. Aseng bharaga egondaga amu onsile ine. Ho yare lao. Noigi fana ba habi bewani da. Amar shu ngang dana tholai. Ali na yare da amta tumilayo. Ani du ngang dana rumdagi tholai. Khangan ba chair adu da famdana wakhal kaya khali. Amuksu mamit adu lauthokuna asawba amaga loinana kanna noi. Prem amadi son khangan bagi manakta changlamnaga sona kaino nupase wakhal nungaitaba malida ha asai khara phunarubagiro premna amu chalaga nairu ke hebro khangan bana aina tawrakpadu yego aingonda singnarakpa khuding aina lemnam ta tharoi novabu aina nomata ngoirabasu asi haiduna khangan ba kanna no khalai sona amadi prem yengnei aduga sona bhai adudi tawgumsida hostel sida leminaraga premna aduni bai adu tawba yaba nate sarna khangagadi akhoi loina khangan badu yamna sauna makhuttu tawduna hayai khangdana ba lona tawgadabane noi ki redi yaruno aina dum tawge premna bhai adugi wana teba sona bhai alise nahan maiga manadrabane premna alina novagi damakta lekhibasida khangan bana adudi lo shankra sidana